ngasi thokiba tongan tongan ba thawdo wa thok ama sum phong ki base phong sing digi maru oi be I pau sing khongo saraga Manipur top channel gi maike digi myam na thamjagi ahan bada konthaujam kendra gi hana gi MLA su oi diba ama sum lakaduri ba mikhal da NPP gi merep oina song thokna ba thawrang tori ba konthaujam sarat singbo masakhang da ba khutta khulai pai ba mi ohumna hatna ba honaram le hari ke sarat masamakna pasu police station ayiba sirol pisinduna wakat kre amasum maki wakat sirol aduna pallibadi thasigi taragani thugi numidang pung tare lom taba matamda kombom da leiba Dr. Kalachan gi mayumda home campaign chakhi masum Dr. Kalachan gi gate gari khamlaga sangnana ba honaringaida amuba masugi pulsar tongduna lakum ye ohumna nongmaina kapnaba honarakpadagi khudakta Dr. Kalachan gi mayumda sensinduna khudong thiba adudagi nantho hokhi tungda laikai adugi maira paibi sing tholakpadagi masakhangdaba miyoi sing adu mafam adudagi thadoktuna satkhi amasum tanja aduda pasoi police ki team ama patrolling lakpa matam oiba adudagi mahakpu mayum fawba thinbirame hari amaromda tungan tungan lahulup singna mahaki mafamda achoba senpham singi demand tauba amasum kihanbasu leire aduna mahakpu ngak sinbiyu loinana mara lebising phabiyu hainasu palli hainasu pausna makhatana phungdorakli makasa tarak poina to papawa mana more police na fari sasinaba Aadhaar card pairamba Tamil Nadu ama amadi nupi bu India ra puthokna ba honaramba India gi Tamil nupa ma ngase yu pung tara makhairum taba Imphal more lambi gi Sikkim village masa da leba more police ki check post more police na fari hari more rom digi Imphal tamna thorok pa eco ben ama check tawbada hairiba miye ani edu fabani faraba miye ani edu di Ranjit Raja sahi kunga manga Tamil Nadu dagini nupi adugi mamingna ayek thida tun sahi kunthra memadagini Ranjit Raja hairiba miye sina nupi adugi fake Aadhaar card saragi India da puna wohon aramane makoi ani gi mathakta more police na case malkhotuna makhatana thijinbagi thabak sathari sohari atopa paamana Air India Tata Group ta yonanaba India bu laingakna letter of intent issue tawkhre haba pam su phongli India laingakna Air India bu Tata Group ta yonanaba letter of intent LOI issue tawkhre laingaki senior official amana phongdorakibada Air India da laingaki leramba thaudang sa da sama Tata Group ta lupa crore lising taraga nipanda yonanaba thorang leire mamang sayolda Thales Private Limited na lupa crore lisinganiga satreta lainana bigi wafam pukhalakpa lekhi Airlines asida haujuk phawbigi oina lupa crore lising taraga mangaga sahum puthaduna leiribini masige ikan kanadana laingakna LOI issue tawduna Airlines asi yon khina ba phungdorakhibini PTI na report tawrakhibada DIPAM gi secretary Tuhin Kanta Pandena ningthukaba numit letter of intent issue tawkhibini Tata Group na haujuk India laingaki letter of intent adu lauragani loinana share purchase agreement amasu sign tawnaragani Air India leiba yonbagi thausil kudimak Tata Group na thabak haudringaida yanaba puroklagani hari masigi matungdagidi Tata Group na Air India gi operation kudimak pairagani madugidamak mari leinaba amadi agreement sing sign tawnabagi thabak atupa matamda tawnaragani habigi thajaba leiri haini supali atopa pawamana sachet taraga mathoigi androgi thawdok yaningdaba phungdoktuna mafam anida wakat mifam phamkhre Yeripok yambe makhada thasigi taraga mathoide thokiba board ki matanga numai kapagi thawdo dura asu apan yahon kiba madi mafam adugi police personnel singa yengduna laikhiba bu yaningde haina andro mafam anida yaningdaba phungdokpagi wakat khongjang changsinkhre amadi Yeripok ningthaunai Singya Lekaida Hanagi ex MLA Syam Kumar Sangbada Athingba Thamkhre haina spali Marathani state sigi wangura thokpa paw khutanga myamda hapsagi California da plane kaibada pilot van driver sikre have a report ama tawri California gi San Diego gi nongpok thangba sarukta mi lising yang khairom khundariba Senti area da hokiba ningthokaba numit ki numidang wairamda Cessna 340 airplane ama kaiduna tasilakpada UPS ben amada thomjin khibadigi ben adugi driver khudakta sikre aduga plane adugi pilot su laikhidre haina pawmana pali atopa pawmana
Utra hatkiba mapureba Suraj Korna double life imprisonment pikre. Kereladagi Utra Kobi Nupi Amabu Masamaki Mapureba Suraj na Kwaidigi Tamtiba Mong the Hatkipiki Taudu Amaga Mari Lenana. Kerelagi Korna Surajbu double life imprisonment pikibaga loinana Satina Tamtiba Mong the Maki Loina Bibu Hatkibagi Damak Lupa Lak Mangasu fine Tahun Craig. Handaki case as Kwaidigi Atangba Makalgi case Amani Haina prosecutiona Pukalakiba argument Amasu court Aduna Yaning Bapfunduki. Suraj Pukudak the Sibagi Dandi Pibusu Yarabanedubo Maki Hausi Oediba Sahi Matangadu Yanglaga capital punishment Pidrabani Haina court Aduna Suloktoki. Mahukanba Karau Lin Amasizaduna Masamaki Nupibu Hatkiba Surasta Punchisupa Padok Lainaba Hanboina court Aduna Justment Piki. Atopa Punsisupagi Fadok Amas court Aduna Suraj Gimatakta Piraduna Magna Utrabu Mahu Panba Lin Sizinaduna Hatnaba Taurankiba Dugidamak Sahitara Aduga Miat Adugi Taudoki Sakina Singba Kudam Praman Sing Manganaba Hotnaramagi Mayoktasu Atopa Sahitaret Amasu Fadok Pikibane Atopa Paumna Benkia Naidugi Arunachal Khongset Chainana Athingma Pirakpabu Indiana reject Tokre have a palm was Fongli. Labour's Vice President M. Benkia Naiduna Handakta Arunachal Pradesh Satkiba Khongset Ama Sainagi Makedigi Yamna Kana Yaning the Fongdora Kiba Wapam Ama Indian Akan Mamon reject Tokre Arunachal Pradesh Si Apunba India Sigi Kaidoknaba Yadarudaba Sarak Amani Haina Indiana Amuhana Akan Wapam Tamkre have a palm was Fongli. India gi External Affairs Ministry Wang Loi Arindam Vaccine High India gi Makok Tong Lusing Singna Laiba Asigi Manungsana Ladiba State Singa Satok Sinta with Atopa Laibak Sing Atimba Pirakpagi Wapamasi India gi Miamna Kantaninga Oidi Duga Madubu Wa Oina Laurubagi Matausutadi Sainagi official spokesperson ngasi Fongdokiba comment adu Indiana Taraina Laude Asiguma Makalgi comment Kudimak Laiba Asina reject Tauri Arunachal Pradesh asi India gi Thadoknabi Yadraba integrate part amani haiba wapam vaccine Fongdoki haina supali Makasa Tarakpo in a top of power mana Impal East Commando na Kuiti Tiri Ngarang ayuk sakang dabasing na numay kapsinduna NP Kolen Kungi Sip Amasum Bigam Nom Kungi Miyoy Ani Hatkipa Taudo Matung Mapamaduda Impal East District Police ki Masing Yamlaba Commando Sing Mapamaduda Ngarang Digi Laiduna Tihumbigi akan Matabak Satari Impal East Commando Kangbuna Ke Henjang Amasum Bigam Nom Kun Amadi Masigi Akui Mapam Sinda Ngarang Digi Hauduna Tihumbigi akan Matabak Satarapane Panmayabadi Tasigi Mapanda Kapnabani Haiba Taudo Amada Army gi Makuta Laikidaba KNLA gi Kaderni Singnaba Anigi Haksang Lairol Sanbigi Tauram Ngarang Pangtok Lingai Masa Kangdaba Miyoi Singna Masing Kangdana Nomai Kapsilakpada Belesip Amadi Angang Ani Laikidabane Tasigi Mapangi Taudo Adu Chusampurdigi Ani Yauna Puna Fly Paibani Haina Singnaba Marisi Kibani Haina Pausna Su Makatana Fongdorakli Lushilakpo in a topa Paumanamo Assam the innocent IMG Kader Fare National Socialist Council of Nagaland Isak Muiba Faction innocent IMG Kader Assamgi Tinsukia District ki Tin Kopani Reserve Forest Manakti Army Masum Police Personnel Singa Apun Batim Amana Fare Akaknaba Pawma Pangmadigi Leba Popunumita Spear Corps Gi Makara Army Gi Red Seal Division Amasum Police Ki Apun Batim Amar Mapamadura Tihumbagi Taba Amasadaki Amasum NSN IMG Kadera du Faki Haina Defense Ki Sirol Amana Fonduki Sirol Adunahai Paraba Kadera Dudagi Maru Round Ohumba Konaba Pistolama Detonator Amamasum Explosive Grams Saniga Yankai Fogaki Mia the police Sinakre Hainasu report Auri Hausiko in the Mian Paus Matang said Lucian Zerage, Patoxa give the Swo Kibalan Kibiar Simam Pigani, Matamatam Gimaru, E. Pausing me on the left and up the pizza caniso, Senators Asigi Maketi Giam the Tamzari, and thank you.